ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯦꯟꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯒꯤ ꯏꯔꯥꯡ ꯀꯌꯥ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗꯁꯨ ꯏꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯃꯅꯗꯤꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯏꯗꯨꯀꯦꯁꯟ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯁꯤꯡ ꯀꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯟꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝ ꯑꯗꯨ ꯇꯟꯈꯥꯏꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯇꯣꯔꯕꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯆꯝ ꯑꯃ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯒꯣꯄꯤ ꯃꯍꯣꯜ ꯐꯥꯔꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯁꯥꯕ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯍꯦꯟꯕ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯩ ꯂꯦꯞꯇꯅ ꯆꯥꯛꯂꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯀꯩ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯃꯤꯌꯥꯝꯅ ꯇꯥꯕ ꯐꯪꯅꯔꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯤ